Kaisu tauba nate ko khara sikpadani. Sanahal thoibi aise nangi laman yamna tole. Karma matamda nangi laman se singbang ngamgani. Thoibi amuk mit ki pi chintare. Kamning babu khang laga haire. Dasna nangi nabuk yamna patene. Aidi laman yiwadi nongmata su khalluti. Sanahal mathang thada aigi marupto phangduine aduda soidana pibinida. Thoibi chendoi hapa kauni ko. Sanahal Kauroida happy duine pare ado thamlage ko. Thoibi Pondo thamkre. Thoibi monda mamai upsilaga amuk kapse. Dasna nungaina layuko. Ai dasna gi mangda lepa ngambagi thauna leitre. Dasna gi nungaiba pau tajaraga ai gi nungaibani khanjarage. Welcome to Manipuri WARI hyriba YouTube channel da subscribe to WARI madi nauna video sing thagaliba wari sing asibu yengbiriba punamakpu amuka hanna nolukna khurumjari ngasigi akoigi Valentine Day hyriba wari asigi akoigi Anisuba episode haiba tare comment review and reply si haujerage koi ngarang comment khara di lokhot chagare comment lokhot laudaba yaw taragadi makhada aingonda pau adum haibiro aigi comment lokhalakte sumaina tawba anadum haibiro aduga aina comment pathokchaba sida kaigumba chamamna ba nungai jadaba ma isada leire madudi aina mayamgi piraiba comment je pathokchaba matamda somna isagi comment do yawku matamda nungai natraga nungai te habado makhada video sigi makhada comment nungai gana nungai na pibiro nungai tragana nungai te na sumaina pibira munatraga di aina comment je ithanda pangpada paraga mayamna khangdabagi mawong ama khalle duna isagi comment do yawkum tamda khumiba paukhum je apen penda do khaga phongtok piro comment lokhat phaujarage si ngarang comment khara lokhat chagare aduga ngasi comment pirak khara yawi ngasi piraiba comment jingje koi pathok charake ahan badaina lokhaliba comment ji ithoi namai rakpam haiba kogi brother sina wari sida phajayena comment pibirai ithoi namai rakpam thagat chari comment pibirak pidam yam tena pibirai phajayena aduga mathangda lokhot chariba comment ngarang pigiba jingdi pathok chararoige koigi ngarang pagiba de yagiba ngadi Anisuba daina lokhot chariba comment si Nilakanta nongthombam wari se yamna su phajaye matungda su mayamgi phajaraba wari kaya hapirakpa ngambo oyu hoi Nilakanta nongthombam soidana mayamgi seba tawjage phajaba wari hapa ngambo oijage comment pibirak pidamakta thagatba phongtoksari aduga mathangda ahum subada lokhot chariba comment Tongbram Surjit tabada nungai thamoida leiba lab ti lengdabani habadi nungsibadi lengdabani habani hoi chummi Tongbram Surjit thamoida leiba nungsibasi lengdabani koi thamoida nungsiraga leiba potudi kanana su munba ngamoi isagi thamoida adum yawraga legani nungsinaba kuding koi thungnaba yai thungnadaba yawi taju aina nungsijabadudi aigi thamoida adum lengdana lehawi comment pibiro kuidamta thagatba phongtoksari mathangda lokhot chagadorba comment asi koigi Anis wish haribasina koigi gift pikrabon hangbirai Anis wish koigi gift to pijadri aina ju hana haijagre gift se hantakki chatliba February thaje masigi loiba phawbada sidaida koigi like amadi comment pibirakpa ana haibani adubu mayamda kaigumamta sengtoksa hoge koigi channel asida comment di pibirakpa like ti namakpa aduduga koigi subscriber oidaba taragadi haibadi hana subscribe tawrba kangbuda aina khudung saba ma pijari lottery tawba matamda aduna koigi subscribe tawramda taragadi comment pi taragaju aduga like namam taragaju subscribe tawramda taragadi madu koi lottery da hapcharoi masima mayamda haija hoge nata tardi
ꯍꯥꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯌꯦꯡ ꯃꯔꯩ ꯌꯦꯜꯂꯛꯄ ꯌꯥꯏ, ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯧꯈꯠꯄꯤꯔꯛꯇꯦ ꯍꯥꯏꯕꯅꯆꯤꯡꯕ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯑꯃꯗꯤ ꯂꯥꯏꯛ ꯅꯝꯕꯤꯔꯛꯄ ꯃꯇꯝꯗ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯌꯨ, ꯁꯤꯃ ꯍꯥꯏꯖꯒꯦ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯒꯗꯧꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯐꯨꯔꯥꯏꯂꯥꯛꯄꯝ ꯎꯅꯤꯇꯥ ꯁꯔꯃ, ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯌꯥꯝ ꯇꯦꯟꯇꯛꯅ ꯄꯤꯕꯤꯔꯛꯏ, ꯊꯥꯒꯠꯆꯔꯤ ꯎꯅꯤꯇꯥ ꯁꯔꯃ, ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯅꯨꯡꯉꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯒꯗꯧꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯕꯦꯝꯃ ꯅꯣꯡꯊꯣꯝꯕꯝ ꯀꯜꯂꯛꯄꯦꯂꯤ ꯁꯅꯥꯍꯜ꯫ ꯍꯣꯏ, ꯕꯦꯝꯃ ꯅꯣꯡꯊꯣꯝꯕꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯅꯥꯍꯜꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯃꯥꯅ ꯑꯄꯦꯟꯕ ꯄꯣꯛꯄ ꯍꯥꯏꯇꯥꯔꯦ, ꯌꯥꯅꯤꯡꯗꯕ, ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯌꯥꯅꯤꯡꯗꯕꯗꯒꯤ ꯀꯜꯂꯛ ꯄꯦꯜꯂꯤꯅ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏ ꯀꯜꯂꯛ ꯄꯦꯟꯅꯕꯒꯤ ꯃꯑꯣꯡꯗ ꯆꯩꯕꯤꯔꯛꯏ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯕꯦꯝꯃ ꯅꯣꯡꯊꯣꯝꯕꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯒꯗꯧꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯆꯥꯎꯕ ꯑꯔꯥꯝꯕꯝ, ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ, ꯃꯤꯡ ꯆꯥꯎꯕ ꯑꯔꯥꯝꯕꯝ ꯐ꯭ꯔꯣꯝ ꯄꯣꯔꯣꯝꯄꯥꯠ ꯇꯣꯞ ꯃꯈꯥ ꯂꯩꯀꯥꯏ, ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯛꯏ꯫ ꯊꯥꯒꯠꯆꯔꯤ ꯆꯥꯎꯕ ꯑꯔꯥꯝꯕꯝ, ꯑꯩꯅ ꯂꯥꯎꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯃꯇꯝꯗ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯞꯄꯤꯔꯛꯑꯣꯅ ꯍꯥꯟꯅ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯃꯤꯡ ꯂꯩꯐꯝ ꯍꯥꯞꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯆꯥꯎꯕ ꯑꯔꯥꯝꯕꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯒꯗꯧꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯅꯥꯎꯕꯤ ꯊꯧꯗꯥꯝ, ꯅꯥꯎꯕꯤ ꯊꯧꯗꯥꯝꯅ ꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏ, ꯋꯥꯔꯤ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯊꯦꯡꯛ ꯌꯨ ꯅꯥꯎꯕꯤ ꯊꯧꯗꯥꯝ, ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ, ꯋꯥꯔꯤ ꯃꯇꯨꯡꯗꯁꯨ ꯇꯥꯕꯤꯌꯨ, ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯌꯥꯎꯔꯤꯕ ꯑꯃꯈꯛꯇ ꯅꯠꯇꯕ ꯃꯈꯥꯗ ꯌꯥꯎꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯇꯥꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯁꯤꯌꯥꯔꯁꯨ ꯇꯧꯕꯤꯌꯨ, ꯁꯨꯝꯅ ꯍꯥꯏꯖꯒꯦ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯒꯗꯧꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯑꯣꯂꯤꯚꯔ ꯁꯣꯔꯥꯝ, ꯑꯣꯂꯤꯚꯔ ꯁꯣꯔꯥꯝꯗꯤ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯀꯔꯤ ꯂꯩꯕꯅꯣ ꯈꯪꯗ꯭ꯔꯦ, ꯃꯩꯕꯨꯜ ꯑꯃ ꯊꯥꯕꯤꯔꯛꯏ ꯀꯃꯦꯟꯗ, ꯃꯥꯏ ꯊꯃꯣꯏꯗ ꯃꯩ ꯍꯧꯔ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯥꯜꯂꯤ, ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ, ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯁꯤ ꯁꯅꯥꯊꯣꯏ ꯅꯤꯡꯊꯧꯖꯝ, ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏ, ꯌꯥꯝ ꯐꯖꯩ ꯋꯥꯔꯤꯁꯦ, ꯅꯨꯡꯁꯤ, ꯃꯇꯨꯡꯗꯁꯨ ꯐꯖꯕ ꯋꯥꯔꯤ ꯍꯥꯞꯄꯤꯔꯛꯑꯣ, ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯦ꯫ ꯁꯅꯥꯊꯣꯏ ꯅꯤꯡꯊꯧꯖꯝ, ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ꯫ ꯃꯊꯪꯗ ꯀꯃꯦꯟ ꯑꯃ ꯂꯧꯈꯠꯆꯒꯦ꯫ ꯃꯣꯅꯤꯀꯥ ꯈꯝꯅꯥꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏ, ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯋꯥꯔꯤꯁꯦ꯫ ꯍꯣꯏ, ꯃꯣꯅꯤꯀꯥ ꯈꯝꯅꯥꯝ, ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯑꯩꯈꯣꯏꯒꯤ ꯇꯥꯔꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯀꯞꯄꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯉꯝꯕ ꯋꯥꯔꯤ ꯑꯃꯅꯦꯅ ꯍꯥꯏꯖꯒꯦ꯫ ꯋꯥꯔꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ, ꯑꯩꯅ ꯋꯥꯔꯤꯁꯦ ꯃꯌꯥꯝꯗ ꯂꯤꯖꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯃꯟꯕꯗꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯣ ꯍꯥꯏꯕ ꯇꯥꯔꯦ, ꯌꯥꯝ ꯇꯞꯅ ꯈꯪꯅꯕꯅ ꯂꯤꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣই ꯀꯃꯦꯟꯗ ꯋꯥꯔꯤ ꯂꯤꯔꯤꯕ ꯃꯤꯁꯦ ꯌꯥꯝ ꯇꯟꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯐꯥꯎ ꯌꯥꯎꯔꯛꯏ꯫ ꯑꯗꯨꯅ ꯑꯩ ꯇꯟꯕꯒꯤꯗꯤ ꯅꯠꯆꯗꯦ, ꯋꯥꯔꯤꯁꯦ ꯃꯌꯥꯝꯗ ꯈꯪꯅꯕꯅ ꯌꯥꯝ ꯇꯞꯅ ꯂꯤꯖꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯁꯅꯥꯊꯣꯏ ꯁꯥꯐꯝ, ꯁꯅꯥꯊꯣꯏ ꯁꯥꯐꯝ ꯍꯥꯏꯔꯤꯕꯁꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯅ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏ꯫ ꯊꯦꯡꯛ ꯌꯨ ꯁꯅꯥꯊꯣꯏ ꯁꯥꯐꯝ, ꯑꯩꯈꯣꯏ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯊꯕꯥ ꯈꯔꯤꯕꯝ, ꯊꯕꯥ ꯈꯔꯤꯕꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯃꯥꯁꯤ ꯑꯩꯈꯣꯏ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯄ ꯃꯥꯜꯂꯤ, ꯑꯩꯈꯣꯏ ꯀꯞꯄꯒꯤ ꯏꯁꯇꯤꯀꯔꯁꯤ ꯌꯥꯝ ꯍꯥꯞꯄ ꯊꯥꯕꯤꯔꯛꯏ꯫ ꯊꯕꯥ ꯈꯔꯤꯕꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯊꯣꯛꯈꯤꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯌꯥꯝ ꯀꯞꯈꯤꯕꯒꯤ ꯃꯑꯣꯡꯅꯤ ꯇꯧꯔꯤꯁꯦ꯫ ꯊꯕꯥ ꯈꯔꯤꯕꯝ, ꯊꯦꯡꯛ ꯌꯨ, ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯌꯦꯡꯕꯤꯕ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯒꯗꯧꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯉꯔꯥꯡ ꯂꯧꯈꯠꯈꯤꯕꯗꯤ ꯍꯥꯞꯆꯔꯔꯣꯏꯒꯦ, ꯃꯈꯥꯗ ꯇꯧꯔꯒ ꯆꯨꯡꯈꯥꯝ ꯂꯤꯟꯊꯣꯏꯉꯥꯝꯕꯤ, ꯆꯨꯡꯈꯥꯝ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯅ ꯑꯩꯈꯣꯏꯒꯤ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯁꯦ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯛꯏ, ꯔꯤꯌꯦꯂꯤꯇꯤ ꯑꯣꯏ, ꯍꯦꯛ ꯇꯥꯕ ꯍꯧꯕꯒ, ꯑꯁꯦꯡꯕꯃꯛꯁꯨꯅꯤ, ꯑꯩꯈꯣꯏ ꯋꯥꯔꯤ ꯑꯁꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦꯗ ꯃꯔꯤ ꯂꯩꯅꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝ ꯌꯥꯎꯏ꯫ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯆꯨꯡꯈꯥꯝ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫
Thank you Nithoi Ngambi comment pibirukidamakta. Mathangda koi laukhatchagadoriba comment asi comment ama laukhatlahudre Renita Atom hariba comment sisu laukhatchage. Yam nungsiye wari se tabada yam nungaite. Koigi Renita wari si asuki matik nungsi yana mayamna comment pibirakpadagi aisu khangjare. Aduga wari se tabada yam nungsi akoi ai isasu pajaba matamda wari se asuki matik puning nungsiba emotional oiba habadu oiki comment pibirakpadamakta thagatpa phongdoksari. Mathangda laukhatchagadoriba comment asi Bindia Lai hariba akoigi sister si koi Wangjinglomdagini hariba sisina comment asumna pibirai. Wari fajai ahenba pambasing se nungsi dehe sumna pibirai. Hoi Bindia na akoigi wari je yam fajana tabiraga ahenba pamba sanahangi nature ji pamde nungsi de na haibirakpani. Somgi pukningi warol phongdokpirapagidamak thagatpa phongdoksari. Aduga koi mathangda comment ama laukhatchage. Comment asi koigi Ginik Takhelambam hariba sina pibirakpani. Wari yamna fajai. Thank you Ginik Takhelambam wari si the comment pibirakpagidamakta sombu thagatpa phongdoksari. Mathangda laukhatchariba comment asi Romi Ngaubi sumna hangba koigi friend asina sumna comment pibirai. Wari se yamna nungsiye yamna su fajaye. Wari puthoraiba migidamakta like ahum pibirai. Wari asi koigi aigi friend Roni Thodamna ibibani. Aduga wari asi na aina mayamda amuk ai isana khudol tamjabani. Masigidamakta mayamna support tawbiba haingina ngai leitana thagatchari. Mathangda laukhatchagadoriba comment asi Sandhya Nongmaitemna asumna comment pibirai. Wari se taraga mittagi pi takiba khangaude aisu kauba ngamloye. Valentine numitta maju luhongkhre. Sandhya Moirangthem Sandhya Nongmaitem wari se tarba matamda mittagi pi taki haibasi khoiju thajajai. Somna taba matamda wari se asuki matik pukning nungsiba yam fajaba wari nena laubibadagi mittagi pi je takhibani. Aduga somgi aiju kauba ngamloye Valentine numitta masu luhongkhre haibasi yam nungaijade. Khoiju nungsinaramba Valentine numitta luhonggiba adu itardi wari je taba matamda karigiju kapoi. Aduna sungsoi soidana maram asi leibadagi kappanena thamjage. Aduga mathangda laukhatchariba comment asi KI Sanchan wari se yamna fajai asumna takpirai. Sanchanbu thagatchari comment pibirakpadamakta. Aduga mathangda laukhatchagadoriba comment asi Ramananda Mutumna asumna haibirai. Nungsiye wari je thamoi sengna nungsijaruba adubu khangbigadaba mahaknadi khangbidraba. Chummi asumani akoina thamoi sengna kanagumba natraga kanagumida akoigi nungsijaruga aina khanganingiba midunadi hek khangbidaba sugumba matamda asugi matik thamoida yamna waba chaina amba phangi. Ramananda dasu phawbiramgani hai ningjai. Aduna Ramananda pibiraba comment sisu yamna fajai. Masigidamakta Ramandabu amukana thagatpa phongdoksari. Mathangda laukhatchariba comment asi Priyanka Khetri sumna haibirai. Yam nungsi wari je matamsida tauriba nungsinaba je paisa pamba ngakta oina taunareko. Thoibije yam nungaite. Hoi Priyanka matamsigi nungsiba je koi sale da depend tawba oina ujai. Haibadi aina nungsinariba duna koigi paisa nungsa paidaba khotaba tawtardi koi mayam mamangda puthokpada yam lemjadaba koigi yam handana khandabagi mawongi type lae. Asengba nungsiba je manggebay mawong oina unai. Koi thoibigi khallubada Priyanka na thamoi sungna nungaibidaba mali. Aduna thoibigi nungaijadena haibirakpa thagatchari Priyanka. Mathangda laukhatchariba comment asi Indubala Loitongbam ahenba pambasing noisu matam lakani nongmadi soidana. Hoi ahenba pambasing ase koi matam lakani ena Indubala na phongthokpirai. Indubala se atai kanamta natte aiga luna tinajaba koigi friend colleague sing dagini. Magi comment asi
ꯔꯤꯄ꯭ꯂꯥꯏ ꯑꯃ ꯄꯤꯔꯛꯏ꯫ ꯀꯅꯥꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯄꯅꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯥꯒꯤ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏꯁꯦ ꯑꯟꯖꯂꯤ ꯌꯦꯡꯈꯣꯝ, ꯁꯤꯁꯨ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯀꯂꯤꯛꯅꯤ, ꯁꯨꯝꯅ ꯄꯤꯔꯛꯏ ꯃꯥꯒꯤ ꯏꯟꯗꯨꯕꯂꯥꯒꯤ ꯃꯥꯒꯤ ꯔꯤꯄ꯭ꯂꯥꯏꯗ "ꯀꯂꯛ ꯄꯦꯂꯤ ꯁꯅꯥꯍꯜ, ꯑꯍꯦꯟꯕ ꯄꯥꯝꯕꯒꯤꯅꯤꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯍꯣꯏ, ꯑꯍꯦꯟꯕ ꯄꯥꯝꯕꯗꯒꯤ ꯁꯅꯥꯍꯜꯅ ꯑꯃꯠꯇ ꯐꯪꯍꯧꯗꯦ, ꯑꯗꯨꯒꯤ ꯀꯂꯛ ꯄꯦꯟꯅꯕꯤꯔꯛꯄꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯟꯖꯂꯤ ꯌꯦꯡꯈꯣꯝꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯒꯗꯧꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯔꯨꯃꯩꯁꯥ KI ꯑꯅ ꯊꯥꯕꯤꯔꯛꯏ꯫ ꯁꯤꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯁꯤ ꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏ, "ꯌꯥꯝ ꯐꯖꯩ, ꯑꯅꯧꯕꯁꯨ ꯍꯥꯞꯄꯤꯔꯛꯎ"꯫ ꯍꯣꯏ, ꯔꯨꯃꯩꯁꯥ KI, ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯍꯥꯞꯆꯔꯤꯕꯅꯤ, ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥꯅ꯫ ꯃꯁꯤꯒꯤꯁꯨ ꯇꯥꯡꯀꯛ ꯅꯥꯏꯅ ꯆꯠꯊꯖꯔꯛꯀꯗꯕꯅꯤ꯫ ꯏꯄꯤꯁꯣꯠ ꯉꯔꯥꯡ ꯍꯥꯞꯆꯈꯔꯦ, ꯑꯅꯤꯁꯨꯕ ꯏꯄꯤꯁꯣꯠ, ꯃꯁꯤ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ, ꯑꯗꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯔꯛ ꯊꯠꯅ ꯂꯣꯇ꯭ꯔꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯀꯃꯦꯟ ꯑꯃꯗꯤ ꯂꯥꯏꯛ ꯅꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯈꯤꯕ ꯃꯇꯝꯗ, ꯀꯃꯦꯟ ꯂꯥꯏꯛꯇꯤ ꯅꯝꯃꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯗ ꯇꯥꯔꯒꯗꯤ ꯃꯗꯨ ꯂꯣꯇ꯭ꯔꯤꯗ ꯍꯥꯞꯆꯔꯔꯣꯏ꯫ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯕꯁꯤꯡꯗ ꯑꯩꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯑꯣꯏꯅ ꯂꯣꯇ꯭ꯔꯤꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤꯗꯃꯛꯇ ꯀꯃꯦꯟ ꯑꯃꯗꯤ ꯂꯥꯏꯛ ꯄꯤꯕꯤꯔꯛꯄꯁꯤꯡꯗꯒꯤ ꯈꯟꯒꯠꯆꯒꯅꯤꯅ ꯃꯃꯥꯡꯗ ꯑꯍꯥꯟꯕꯗ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈꯔꯦ꯫ ꯑꯗꯨꯅ ꯀꯃꯦꯟ ꯑꯃꯗꯤ ꯂꯥꯏꯛ ꯅꯝꯕꯤꯔꯛꯄ ꯀꯥꯡꯕꯨꯗ ꯂꯣꯇ꯭ꯔꯤꯗꯨ ꯌꯥꯎꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯗꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯂꯣꯇ꯭ꯔꯤꯁꯤ ꯑꯣꯜꯂꯝꯗꯥꯏꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯑꯗꯨ ꯍꯥꯟꯅ ꯀꯨꯞꯅ ꯃꯣꯅꯤꯇꯔ ꯇꯧꯔꯒ ꯂꯣꯇ꯭ꯔꯤꯁꯤ ꯇꯧꯖꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯒꯗꯧꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯂꯣꯡꯖꯝ ꯑꯌꯤꯡꯕꯤ ꯑꯅ ꯍꯥꯡꯕ ꯑꯦꯀꯥꯎꯟꯅꯤ꯫ ꯃꯁꯤꯗ ꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏ, "ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ, ꯃꯇꯨꯡꯗꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯞꯄꯤꯔꯛꯎ꯫ ꯊꯥꯒꯠꯆꯔꯤ ꯑꯌꯤꯡꯕꯤ, ꯃꯇꯨꯡꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯍꯥꯞꯆꯔꯛꯀꯦ, ꯑꯅꯧꯕ ꯋꯥꯔꯤ꯫ ꯑꯗꯨꯒ ꯍꯥꯟꯅ ꯋꯥꯔꯤꯁꯦ ꯇꯥꯕꯤꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯇꯩ ꯋꯥꯔꯤ ꯄꯔꯤꯡ, ꯋꯥꯁꯛ ꯑꯅ ꯄꯔꯤꯡ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ, ꯃꯁꯤꯁꯨ ꯇꯥꯕꯤꯌꯨ", ꯁꯨꯝꯅ ꯊꯝꯖꯒꯦ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯁꯥꯄꯝ ꯄꯨꯔꯅꯤꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏ, "ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯐꯖꯩ", ꯇꯦꯟꯇꯛꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏ꯫ ꯄꯨꯔꯅꯤꯃꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ꯫ ꯑꯗꯨꯒ ꯃꯊꯪꯗ ꯀꯃꯦꯟ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ꯫ ꯀꯃꯦꯟ ꯑꯁꯤ ꯏꯕꯦꯇꯣꯟ ꯈꯣꯏꯁꯅꯥꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏ꯫ ꯀꯃꯥꯏꯅ ꯄꯤꯕꯤꯔꯛꯀꯦ ꯍꯥꯏꯕ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ "ꯋꯥꯔꯤ ꯌꯥꯝꯅ ꯐꯖꯩ, ꯂꯥꯟꯗꯕ ꯃꯤꯒꯤꯗꯤ ꯏꯁꯣꯔ ꯂꯩ ꯍꯥꯏꯕꯗꯨꯅꯤ"꯫ ꯍꯣꯏ ꯏꯕꯦꯇꯣꯟ, ꯆꯨꯝꯃꯤ꯫ ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯈꯪꯕꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯣꯏꯕꯤꯅ ꯃꯁꯥꯅ ꯂꯥꯟꯗꯕꯅꯤꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯆꯩꯅꯥꯗꯨ ꯃꯇꯝ ꯈꯔ ꯐꯪꯉꯝ ꯇꯥꯔꯒꯁꯨ ꯃꯥꯒꯤꯗꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯅ ꯄꯟꯊꯨꯡ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯃꯁꯥꯅ ꯈꯪꯅ ꯂꯥꯟꯖꯈꯤꯕ ꯁꯅꯥꯍꯜꯁꯤꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯌꯥꯝ ꯋꯥꯅ ꯆꯥꯛꯅ ꯈꯥꯡꯍꯧꯋꯤ꯫ ꯁꯤ ꯃꯉꯥꯏꯔꯦ ꯀꯃꯦꯟꯗ ꯄꯤꯕꯤꯔꯛꯄꯒꯤ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯔꯤꯁꯤꯀꯥꯟꯇ ꯃꯩꯇꯩ, "ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯦ, ꯊꯥꯒꯠꯆꯔꯤ ꯔꯤꯁꯤꯀꯥꯟꯇ, ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ", ꯌꯥꯝ ꯇꯦꯟꯇꯛꯅ ꯄꯤꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯒꯗꯧꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯁꯨꯆꯤꯇꯥ ꯆꯥꯟꯗꯝ, "ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯦ", ꯁꯨꯆꯤꯇꯥ ꯆꯥꯟꯗꯝ, ꯍꯣꯏ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯁꯒꯤꯔ ꯁꯌꯤꯗ, ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯂꯛꯇꯒꯤ ꯃꯥꯜꯂꯤ, "ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯋꯥꯔꯤꯁꯦ, ꯃꯇꯨꯡꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯍꯥꯞꯄꯤꯔꯛꯎ"꯫ ꯍꯣꯏ, ꯃꯇꯨꯡꯗꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ, ꯑꯗꯨꯒ ꯐꯖꯕ ꯋꯥꯔꯤꯁꯤꯡ ꯍꯥꯞꯆꯔꯛꯀꯦ, ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯁꯨ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯂꯛꯇꯒꯤ ꯑꯃꯅꯤ꯫ ꯃꯣꯍꯝꯃꯗ ꯑꯕꯗꯨꯜꯂꯥꯅ ꯑꯁꯨꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏ, "ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯆꯥꯅꯩ, ꯍꯧꯖꯤꯛ ꯇꯧꯅꯔꯤꯁꯤꯒ, ꯁꯅꯥꯍꯜꯅ ꯊꯣꯏꯕꯤꯗꯒꯤ ꯂꯧꯕ ꯑꯗꯨꯒ ꯗꯣꯂꯤꯅ ꯁꯅꯥꯍꯜꯗꯒꯤ ꯂꯧꯕ, ꯌꯥꯏ ꯃꯊꯪ". ꯍꯣꯏ ꯑꯕꯗꯨꯜꯂꯥ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯀꯅꯥꯒꯨꯝꯕꯅꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕꯗꯣ ꯃꯗꯨꯒꯤꯗꯃꯛ ꯄꯦꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯩꯖꯕ ꯂꯟ ꯊꯨꯝ ꯑꯔꯩꯕ ꯃꯌꯥꯝ ꯄꯨꯊꯣꯛꯇꯅ ꯄꯤꯔꯨꯕ ꯃꯇꯝꯗ, ꯑꯗꯨꯒ ꯂꯧꯔꯤꯕ ꯃꯤꯗꯨꯅꯗꯤ ꯀꯩꯁꯨ ꯈꯟꯕꯤꯔꯝꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯊꯪ ꯆꯥꯊꯣꯛꯅꯕ ꯃꯇꯝꯁꯤꯒꯤ ꯑꯍꯦꯟꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯈꯜꯂꯒ ꯂꯧꯔꯀꯥꯟꯗ ꯅꯨꯡꯁꯤꯕꯁꯦ ꯃꯥꯡꯈꯤꯕꯗꯒꯤ ꯁꯤꯒꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯇ
ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯝꯁꯤꯗ ꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯒ ꯆꯥꯟꯅꯖꯕꯅꯦꯅ ꯁꯨꯝꯅ ꯄꯥꯎꯈꯨꯝ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯇꯣꯝꯕꯤ ꯁꯅꯥ, ꯌꯥꯝ ꯅꯨꯡꯁꯤ ꯋꯥꯔꯤꯁꯦ, ꯊꯦꯡꯛ ꯌꯨ ꯇꯣꯝꯕꯤ ꯁꯅꯥ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯁꯤꯗ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯌꯦꯡꯈꯣꯝ ꯂꯦꯝꯕ, ꯊꯃꯣꯏ ꯀꯥꯏꯔꯦ ꯋꯥꯔꯤꯁꯦ ꯇꯥꯔꯨꯕꯗ꯫ ꯍꯣꯏ, ꯌꯦꯡꯈꯣꯝꯒꯤ ꯂꯦꯝꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔꯁꯦ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯇꯥꯔꯨꯕ ꯃꯇꯝꯗ ꯂꯦꯝꯕꯗ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯩ ꯍꯥꯏꯅꯤ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯕ ꯏꯊꯤꯜ ꯑꯃ ꯑꯩꯈꯣꯏ ꯐꯥꯎꯔꯛꯄꯗꯒꯤ ꯊꯃꯣꯏꯁꯦ ꯃꯔꯤ ꯆꯤꯡꯒꯥꯏꯔꯦ ꯍꯥꯏꯕꯗꯤ ꯆꯦꯈꯥꯏꯔꯦ, ꯀꯥꯏꯔꯦ ꯍꯥꯏꯕꯅꯤ꯫ ꯌꯦꯡꯈꯣꯝꯒꯤ ꯂꯦꯝꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯀꯥꯏꯔꯤꯕꯗꯨ ꯊꯦꯝꯖꯤꯟꯕꯤꯌꯨ, ꯁꯨꯒꯨꯝꯅ ꯑꯩꯈꯣꯏ ꯊꯣꯛꯇꯅꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯊꯤꯔꯒ ꯂꯣꯏꯅꯕꯤꯌꯣꯅ ꯑꯁꯨꯝꯅ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯒꯗꯧꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯄꯥꯈꯤꯕ ꯀꯃꯦꯟꯗꯤ ꯍꯥꯞꯆꯔꯔꯣꯏ꯫ ꯏꯅꯥꯛꯈꯨꯟꯕꯤ ꯀꯣꯟꯁꯝꯅ ꯑꯁꯨꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏ, ꯃꯧ ꯑꯣꯏꯔꯁꯨ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯛꯏ, ꯊꯃꯣꯏꯁꯦ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ, ꯑꯩꯍꯥꯛ ꯊꯛꯇ ꯅꯤꯡꯕ ꯀꯥꯏꯈ꯭ꯔꯕꯁꯨ ꯏꯆꯥꯁꯤꯡꯗꯗꯤ ꯀꯥꯏꯍꯜꯂꯣꯏ꯫ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯈꯨꯟꯕꯤ ꯀꯣꯟꯁꯝ, ꯍꯥꯏꯕꯗꯤ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯊꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯏꯆꯥ ꯏꯁꯨꯁꯤꯡ ꯍꯥꯏꯕꯗꯤ ꯍꯧꯔꯛꯏꯕ ꯏꯆꯥꯁꯤꯡꯗꯗꯤ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯀꯥꯏꯅꯕ ꯃꯩꯁꯥꯁꯦ ꯂꯥꯡꯍꯜꯂꯣꯏꯅ ꯍꯥꯏꯕꯅꯤ꯫ ꯁꯣꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯃꯥ ꯑꯃꯅ ꯑꯩꯈꯣꯏ ꯃꯆꯥꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯁꯦ ꯈꯪꯗꯣꯛꯄꯤꯔꯒ ꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯇꯅꯕꯁꯨ ꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯒꯦ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯁꯣꯃꯦꯟ ꯃꯨꯇꯨꯝ, ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ, ꯊꯦꯡꯛ ꯌꯨ ꯁꯣꯃꯦꯟ꯫ ꯁꯣꯃꯦꯟꯅ ꯑꯩꯈꯣꯏ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏ, ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏ, ꯃꯁꯤꯒꯤꯗꯃꯛꯇ ꯁꯣꯃꯦꯟꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯕꯦꯝ ꯈꯥꯏꯗꯦꯝ, ꯊꯃꯣꯏꯗꯤ ꯀꯥꯏꯔꯦ ꯋꯥꯔꯤꯁꯤ, ꯑꯗꯨꯕꯨ ꯁꯥꯅꯍꯟ ꯐꯪꯍꯧꯗꯕꯁꯦ ꯀꯜꯂꯛ ꯄꯦꯜꯂꯤ, ꯅꯨꯡꯁꯤꯕ ꯈꯪꯗꯕꯁꯤꯡꯒꯤꯗꯤ ꯃꯗꯨꯅ ꯃꯇꯤꯛ ꯆꯞ ꯆꯥꯕꯅꯤ ꯍꯥꯏꯅꯤꯡꯉꯤ꯫ ꯍꯣꯏ ꯕꯦꯝꯃ ꯈꯥꯏꯗꯦꯝ, ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯅꯤꯡꯉꯝꯗꯕ ꯑꯋꯥꯕ ꯑꯃ ꯐꯥꯎꯕꯗꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯅꯥꯍꯜꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯑꯩ ꯁꯨꯝ ꯋꯥꯔꯤ ꯀꯃꯦꯟꯁꯦ ꯄꯥꯖꯔꯛꯄ ꯃꯇꯝꯗ ꯁꯅꯥꯍꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯜꯂꯛ ꯄꯦꯟꯅꯕꯤꯕ, ꯌꯥꯝ ꯆꯩꯕꯤꯕꯁꯦ ꯌꯥꯝ ꯌꯥꯎꯏ꯫ ꯁꯅꯥꯍꯟꯁꯦ ꯃꯔꯥꯏꯕꯛꯁꯨ ꯌꯥꯝ ꯊꯤꯔꯦ, ꯅꯨꯄꯤ ꯐꯪꯉꯦ, ꯑꯅꯤꯃꯛ ꯑꯝꯇ ꯐꯪꯍꯧꯗꯦ, ꯑꯩꯈꯣꯏ ꯀꯥꯞ ꯇꯥꯔ ꯇꯣꯛꯑꯦ ꯑꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯃꯨꯛꯁꯨ ꯀꯜꯂꯛ ꯄꯦꯟꯅꯕꯤꯕ, ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯁꯅꯥꯍꯟꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯌꯥꯝ ꯄꯥꯝꯗꯕ, ꯁꯅꯥꯍꯟ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯁꯨꯝꯅ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤ ꯂꯣꯡꯗꯅꯅ ꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏ, ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕ, ꯃꯊꯪ ꯍꯥꯞꯄꯤꯔꯛꯎ꯫ ꯍꯣꯏ ꯍꯥꯞꯆꯔꯛꯀꯦ꯫ ꯑꯩꯈꯣꯏ ꯀꯃꯦꯟ ꯄꯥꯊꯣꯛꯏꯉꯩꯗ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯍꯥꯏꯕ ꯇꯥꯔꯦ, ꯃꯥꯒꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯏ, ꯑꯗꯨꯒꯤ ꯃꯣꯏ ꯃꯌꯥꯝ ꯍꯔꯥꯎꯗꯅ ꯂꯥꯛꯑꯒ ꯀꯧꯔꯝꯕꯗꯒꯤ ꯑꯩꯈꯣই ꯀꯃꯦꯟ ꯄꯥꯕꯗ ꯃꯔꯛꯇ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ, ꯂꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯌꯥꯎꯈ꯭ꯔꯦ, ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯣꯅ ꯍꯥꯏꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯣꯡꯗꯅꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯗꯨ ꯑꯩꯈꯣꯏ ꯃꯊꯪꯗꯁꯨ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯁꯤꯒꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥꯅ ꯋꯥꯔꯤ ꯑꯃꯁꯨ ꯍꯥꯞꯆꯈ꯭ꯔꯕꯅꯤ, ꯏꯄꯤꯁꯣꯠ 2 ꯁꯨꯕ ꯌꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯤꯒꯤ ꯃꯃꯥꯡꯗ ꯍꯥꯞꯆꯈꯤꯕ ꯋꯥꯔꯤ ꯍꯥꯏꯔꯒꯅ ꯋꯥꯁꯛ ꯑꯅ ꯑꯃ ꯍꯥꯞꯆꯈ꯭ꯔꯦ, ꯁꯤꯁꯨ ꯄꯔꯤꯡꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯄꯤꯁꯣꯠ 10 ꯐꯧ ꯂꯩꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯇꯥꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯪꯉꯒ ꯇꯥꯕꯤꯌꯣꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤ BM ꯔꯣꯖꯤꯂꯥ, ꯑꯩꯈꯣꯏꯒꯤ ꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏ, ꯌꯥꯝꯅ ꯐꯖꯩ ꯋꯥꯔꯤꯁꯦ, ꯌꯥꯝꯅ ꯅꯨꯡꯁꯤ, ꯋꯥꯔꯤ ꯀꯃꯦꯟꯁꯤ ꯄꯥꯕꯗ ꯑꯩꯈꯣꯏ ꯑꯁꯣꯏꯕ ꯈꯔ ꯌꯥꯎꯏ꯫ ꯌꯥꯝꯅ ꯐꯖꯩ ꯋꯥꯔꯤꯁꯦ, ꯌꯥꯝꯅ ꯃꯇꯨꯡꯗ ꯍꯥꯏꯗꯣꯏꯔꯣ ꯃꯥꯏꯁꯦ, ꯃꯇꯨꯡꯗ ꯍꯥꯏꯗꯧ ꯃꯥꯜꯂꯤ, ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯃꯨꯛ ꯊꯥꯕꯤꯔꯛꯎ꯫ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯔꯣꯖꯤꯂꯥ, ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯀꯃꯦꯟꯁꯤ ꯑꯩꯈꯣꯏ ꯄꯥꯕꯗ ꯈꯤꯇꯪ ꯃꯤꯁꯇꯦꯛ ꯂꯩꯈ꯭ꯔꯦ, ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯐꯖ ꯐꯖꯕ ꯋꯥꯔꯤ ꯍꯥꯞꯆꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ
मेरागी पूर्णिमा हाइबा वारी असि हापचरिबनी मसीगी एपिसोड अनीसुबा यौगरे मसी मयामना ताबियोना फोंदोक्चगे अदुगा मथंगदा लौखटचरिबा कमेंट असि कोई इरमदम कंगलैपाक हाइना हांगबा कोई यूट्यूब चैनल ओइना हांगबा माली सिना कमेंट पिबिरई नाइस स्टोरी अना होय मसीगी दमकता थागतबा फोंदोक्चरी इरमदम कंगलैपाक अदुगा मथंगदा वारी जिदा कमेंट पिबिरकपा कोईगी पूजा यंखोम की कमेंट पाथोक्सरी याम नुंसी वारी से होय पूजा यंखोम कमेंट पिबिरकपा थागतबा फोंदोक्चरी थैंक यू फॉर पूजा यंखोम अदुगा मथंगदा लौखटचरिबा कमेंट असि बेमा नोंथोंबम याम नुंसीये वारी से ताबदा होय बेमा वारी असि मयामना कोईगी नुंसीबिबदगी नुंसीना ताकपिरकपनी वारी असि याम इमोशनल ओइबा कोईगी थमोइदा याम निंगमदबा पोकपा वारी अमनिना थमजगे थागतचरी कमेंट पिबिरकपगिदमकता तुगा कोईगी कमेंट असि कोई ngarang लौखटकिबा ओइतादि ngasi लौखटचररोय मोइरांगथेम सुचित्राजे कोई आई ngarang लौखटकिबा माली अदुना मागी कमेंट असि पाजररोय प्रशांत हुइरेम हाइबा कोईगी वारी सिसु प्रशांत हुइरेम जे कोईगी ngarang लौखटचाउदे पाथोक्चरके मागी कमेंट से यामना नुंसी सिगी वारी से यामबगी चैनल असिबु सपोर्ट तौबियु मयामना थैंक यू प्रशांत आइगी वाखलोंदो सपोर्ट तौबिरकपा चैनल असिबु कोई मयामना सब्सक्राइब तौबिबा काउबिगनोना मयामदा हाइजरी थैंक यू फॉर कमेंटिंग प्रशांत हुइरेम मथंगदा लौखटचरिबा कमेंट रोमेश मोइरांगथेम वारी से तारुबदगी आइगी थमोइसि कायरे अमुकजु अंगांग मैम लाक्तना बर्थडे की सेलिब्रेशन के अमुक कौ लाक्सनदना कमेंट पाबदा डिस्टर्ब तौगरे मसीगिदमक्तजु ngapi लौखटचगरिबा कमेंट असि रोमेश मोइरांगथेम वारी से तारुबदगी आइगी थमोइसि कायरे कोईगी रोमेश मोइरांगथेम की थमोइजे कोई वारी से तारुबा मतमदा खंगौदना थोकलाउना कायगिबा माली अदुगा मथंगदा लौखटचरिबा कमेंट असि बेबी हुइड्रोम वारी से यामसु फजै यामनसु नुंसी कमेंट पिबिरकपगिदमक्ता कोईगी बेबीबु थागतबा फोंदोक्चरी आई वारी की कमेंट असि पाथोइङैदा कोई डिस्टर्ब हाइबा तारे आई हन हन हाइ मयामनजु कोई वारौबिबा साउनिंगबा यावरंगनी कौबा लाक्पदगी कोई पाबा मतमदा कमेंट से पाथोक मतमदा ngahak डिस्टर्ब ओइगरे मसीगिदम अमुकजु ngapiयोन हाइजगे कोईगी बेबी हुइड्रोम की कमेंट असि पाजगरे वारी से यामसु फजै यामनसु नुंसीयेना सुमाइ पिबिरकपनी बेबी हुइड्रोम होय वारी से याम फजबा याम नुंसीबा वारीनी अदो अतोपा थागतचरिबा वारी सिंग असिजु कोईगी पाबियु अदुगा कोईगी ताबियोन हाइजगे कोईगी वारी जे कमाइना तौगे खोपा आइगी डिस्क्रिप्शन दा मागी मवोंग मतौ यावबनी अदुदो पाबियु अदुगा वारी की मवोंग जे खंगनी अदुगा अरोइबा ओइना लौखटचरिबा कमेंट असि सितलजित निंगथौजम अहेनबा पामबसे यामना फत्रेको होय सितलजित निंगथौजम अहेनबा पामबसे असुकी मतिक यामना फत्ते अहेनबा पामबदगी कोई सनहालदा ताइबा दशा असेंगबा नुंसीबदो माना खंगौदबा अदुगा माना नुंसीजयना खंजरबदुना अतोपदा चटखिबा सुमाइना थोकफजी सोमदजु थोनिंगदे अदुगा मयामदजु थोकतबा ओइसनुना हाइजगे कोईगी कमेंट रिव्यू एंड रिप्लाई की एपिसोड अनीसुबगी तांकक असि ngasigidamaktadi matang asida loisanjarage yengbiriba amadi tabiriba mayamna koigi aina pathokchariba comment asigi review amde reply ja apen pen da du koi comment oina nungai natraga nungaite haiba anisida nungaigana nungaina pibiro nungaitragana nungaitena sumaina pibiro natragadi aina tawjariba si mayamda yauhaningbage tawjabani ado mayamna kari tawri kamai tawri amta khangdre aduna वीडियो से अना थागतचरपद येंबा लोइरकांदा सुमाइना तौबियु अदुगा वालौरिबा कमेंटसिंग असि मथंगी एपिसोड अहुम सुबा हाइतारे अहुम सुबदा सुंजोय सोयदना पाथोक्सगे मसिगिदमक्तदा मयाम वारौबिदनबा अमुका हना नोलुक्चरी थैंक यू फॉर वाचिंग।